breakfast ki poha ne angang sange angang tumbagi ne sangaga leiba adugi ai noina puthara laba ne sasana ora na tumi ase chaninga hogalak proi cha comedy thakaba poha pore chagero chasira ilage ha samga ji mache ka kupchali mi mit ka je adu shi ji ba ya chai jo ahing daga jam inbira ambane engonda makutna ga laura wow ngale je am la je la haoghre ngaman haoghre hot Anda kira? No angang cha thakpa yade yirunga phutpiramamda adum chage haba adum illo haba inni gujiya ga yawgini ko angang je mo ka sanani ko je lamge haira lambadi yaruye loi motni phamongda hawe tata uklambagi manga hogalam de mal dream come true kai duni mai si bro wah papa so ilo hai ni kem na tis pai si lo nya na gre papa ji mix up san gre sari da sai da ya da yauri da ke habno Chinati Dedam mai last Tor baby tor ya exando bingo ya tor angang bida like kapas ya ka mai la ko dasne ya to ise Yegi? Kadai? Suka liba. Kanada suka liba. Kepada. Hinjil. White taxi. Paale. Hoài bị điếm sầu bây giờ rồi mình he. Đây sự. Ada loi na mapan ra din na tree. Pandi khara dan palis. Ila sampai tu ba.
ꯑꯁꯤ ꯅꯥꯀꯨꯞꯄꯤꯁꯤꯗꯤ ꯐꯖꯔꯦ ꯀꯛꯄ ꯌꯥꯔꯅꯤ ꯁꯤꯗꯩꯔ ꯍꯋꯥꯏ ꯃꯇꯣꯟ ꯍꯦꯛꯇꯣꯛꯑ ꯆꯥꯊꯣꯛꯑꯦ ꯍꯥꯏꯁꯦ ꯉꯔꯥꯡ ꯍꯦꯛꯇꯣꯛꯑꯦ ꯍꯥꯏꯕ ꯑꯃ ꯇꯥꯔꯤ ꯐꯖꯔꯦ ꯁꯤꯁꯨ ꯄꯥꯜꯂꯦ ꯋꯥꯎ ꯁꯤꯗꯤ ꯀꯩꯅꯣ ꯃꯥꯜꯂꯦ ꯃꯣꯗꯣꯔ ꯂꯩ ꯑꯗꯨ ꯃꯥꯜꯂꯦ ꯁꯤꯅ ꯀꯔꯤ ꯚꯦꯔꯥꯏꯇꯤ ꯑꯣꯏꯖꯥꯠꯅꯣ ꯔꯣꯁꯁꯦ ꯅꯝꯍꯧꯗ꯭ꯔꯦ ꯁꯥꯠꯇꯣꯛꯑꯦ ꯇꯣ ꯀꯦꯜꯂꯦ ꯀꯥꯏꯗꯩ ꯑꯉꯥꯡꯅꯣꯕ ꯁꯤ ꯐꯖꯕꯁꯤ ꯁꯤ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯑꯣ ꯈꯣꯟꯗꯨꯃꯒ ꯑꯗꯨꯝ ꯄꯥꯏꯁꯜꯂꯒ ꯁꯤ ꯑꯩꯒ 시비 빠빠 아무도 Papa. 이거 ꯃꯁꯝꯁꯦ ꯁꯦꯝꯄꯨꯒ ꯇꯧꯕꯒꯤ ꯗ꯭ꯔꯥꯏ ꯗ꯭ꯔꯥꯏ ꯂꯥꯎꯔꯦ ꯑꯗꯣ ꯂꯣꯡꯅ ꯇꯨꯝꯕꯅꯤꯅꯅꯦ ꯁ꯭ꯋꯥꯏꯁꯦ ꯁꯣꯝ ꯄꯥꯛꯁꯜꯂꯒ ꯅꯥꯀꯟ ꯅꯥꯀꯟꯁꯤꯅ ꯗ꯭ꯔꯥꯏ ꯗ꯭ꯔꯥꯏ ꯇꯥꯔꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤꯒꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯁꯤꯁꯨ ꯌꯥꯝ ꯐꯖꯔꯕꯅꯤ ꯇꯥꯃꯣꯅ ꯆꯠꯂꯝꯗꯥꯏ ꯅꯝꯁꯤꯟꯕꯤꯔꯝꯕꯗꯨꯅꯤ ꯁꯤꯗꯤ ꯃꯔꯣꯏꯁꯤ ꯀꯣꯠꯂ ꯆꯥꯅꯕ ꯑꯃꯅꯤ ꯍꯦꯛꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯈꯔ ꯊꯥꯖꯤꯜꯂ ꯍꯦꯛꯄꯁꯤꯗꯤ ꯂꯐꯨ ꯏꯔꯣꯟꯕꯒꯤ ꯀꯣꯠꯅꯕꯁꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒꯅꯦ ꯀꯨꯞꯁꯜꯂꯒ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯊꯝꯕ ꯑꯗꯨꯝ ꯂꯧꯗꯅ ꯆꯥꯕ ꯌꯥꯔꯦ ꯂꯣꯏꯗ꯭ꯔꯤꯕ ꯈꯨꯠꯁꯤꯁꯨ ꯅꯥꯔꯦ ꯂꯦꯟꯈꯤꯕꯒꯤ ꯀꯩꯊꯦꯜꯗ ꯌꯥꯝ ꯁꯥꯠꯂꯝꯃꯦ ꯉꯁꯤꯗꯤ ꯁꯤꯅꯅꯤꯗꯅ ꯃꯌꯥꯝ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯩꯁꯤꯗ ꯐꯖꯔꯦ 500 ꯄꯤꯌꯦ ꯆꯤꯆꯦꯅ ꯆꯤꯆꯦꯅ ꯄꯨꯕꯤꯔꯛꯏꯅꯦꯁꯦ ꯐꯖꯗ꯭ꯔꯥ ꯆꯥꯎꯔꯦ ꯄꯥꯝꯕꯤꯗꯤ ꯌꯥꯝ ꯑꯁꯣꯝꯂꯣꯝꯗꯩ ꯅꯝꯃꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯤ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯅꯍꯥꯟꯃꯨꯛ ꯑꯃꯅꯤꯗꯪ ꯁꯥꯠꯄꯗꯣ ꯄꯩꯒꯩ ꯁꯥꯠꯂꯗ꯭ꯔꯥ ꯈ꯭ꯔꯤꯁꯃꯥꯁ ꯀꯦꯛꯇꯁꯇꯣ ꯐꯖ ꯑꯃ ꯇꯧꯔꯦ ꯃꯃꯥꯅ ꯂꯥꯏ ꯀꯠꯄꯒꯤ ꯂꯩ ꯂꯩꯇꯗꯅ ꯙꯃꯥ ꯍꯦꯛꯇꯣꯛꯈ꯭ꯔꯕꯅꯦ ꯁꯦ ꯁꯥꯏꯍꯦ ꯇꯨꯅꯤꯡꯈꯣꯛ ꯈꯔ ꯍꯦꯛꯁꯤ ꯌꯦ ꯇꯧꯔꯣ ꯍꯔꯥꯎꯔꯣ ꯍꯦꯄꯤ ꯑꯣꯏꯔꯣ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯀꯃꯥꯏꯅ ꯍꯔꯥꯎꯕ ꯍꯥꯡꯉꯒꯦ ꯂꯥꯛ ꯍꯥꯡꯉꯁꯤ ꯂꯥꯛ ꯐꯝꯃꯨ ꯆꯥꯎꯊꯣꯛꯍꯜꯂꯒꯦ ꯅꯍꯥꯟꯃꯨꯛꯅ ꯂꯩꯈ꯭ꯔꯕꯗꯨꯅꯤꯗ ꯑꯩꯅ ꯄꯤꯗꯕ ꯁꯤꯒꯤꯁꯤꯅ ꯆꯥꯛꯀꯧꯕꯗ ꯍꯥꯞꯄꯛꯄ ꯀꯩꯅꯣꯗꯨꯅꯤ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯚꯦꯜꯚꯦꯠꯀꯤ ꯕꯦꯗꯤꯡ ꯁꯦꯠꯇꯨꯅꯤ ꯁꯤꯁꯦ ꯑꯝꯇ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯡꯗꯤ ꯍꯥꯡꯉꯒ ꯑꯩꯅ ꯂꯣꯏ ꯌꯦꯡꯉꯨꯔꯕꯅꯦ ꯑꯗꯣ ꯃꯥ ꯄꯥꯏꯍꯟꯗꯦꯕꯀꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗꯦ ꯌꯥꯝ ꯏꯪꯉꯦ ꯉꯁꯤꯁꯦ ꯑꯃ ꯍꯥꯡꯒꯦꯁꯦ ꯁꯦ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯁ꯭ꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯍꯟꯈꯤꯔꯣꯏꯒꯦ ꯇꯧꯕꯅꯦ ꯈꯤꯇꯪ ꯑꯣꯀꯨꯄꯥꯏꯗ ꯑꯣꯏꯅꯕꯅꯦ ꯁꯦ ꯍꯥꯞꯄꯨ ꯁꯥꯟꯅꯔꯣ ꯍꯥꯞꯄꯨ ꯌꯦꯡꯉꯣ ꯑꯝꯇ ꯌꯦꯡꯉꯣ ꯃꯔꯝꯃꯣꯛꯄꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏꯊꯣꯏꯕꯤ ꯃꯃꯥ ꯅꯨꯡꯁꯤꯕ꯭ꯔꯣ ꯍꯥ ꯃꯃꯥ ꯅꯨꯡꯁꯤꯕ꯭ꯔꯣ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯣ ꯁꯤꯅ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂꯅꯤꯗꯅ ꯑꯗꯨꯒ ꯑꯦ ꯕꯤ ꯇꯧꯗꯣꯏꯕ ꯁꯤ ꯑꯦꯗꯣ ꯁꯤꯗ ꯑꯦ ꯃꯄꯥꯗ ꯑꯦ ꯍꯥꯞꯇꯣꯏꯕ ꯁꯤꯒꯤꯅ ꯕꯤ ꯁꯤ ꯍꯥꯞꯄꯣ ꯁꯤꯁꯨ ꯍꯥꯞꯄꯣ ꯁꯤꯗ ꯍꯥꯞꯄꯣ ꯁꯤꯗ ꯄꯥꯏꯔꯣ ꯄꯥꯏꯔꯣ ꯑꯗꯨ ꯄꯥꯏꯔꯣ ꯁꯤ ꯄꯥꯏꯔꯣ
이거 씨바로 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 빠요 빠요 시다 하고 시다 yes very good 이제 시다 하고 시다 하고 좋아요 아이나 마스 기타 그노고마 칸가바 마담도 시즈나 한게나 탐바니다 시디 시나 시마이나 하고 시다 빠요 떨 콩게 하이라 콩 꼽떡게 하이라 하피 수마이나 하피가 좀 강해 그 합전도니 칼만 싸움 칼리만 씨발 버켓 기다릴 때 빠이차는 그 베비 호갈래 야 cái nữa cái chụp rồi hai để tôi chụp hai quên nhiều hay cho tôi ní happy new year gi dinner jaba malo kita ngana cha se tawne 4:30 ta re ba ko nung thin wai gi tumu ba angang chi tang tang tum tho ba ung muk tum tho ba mala ai ma gi ham na ba moi gi back ta wah yam tin nungai ri mama ngasi admai ngak tang tumning bani tumdri papa exercise tari loi dore past 40 minutes thara ma ngasi an gi bani exercise tawa okoi ai budi lotion ba loi dress change sawra ga loi rani pungama mung chang break ta 한대 하면 돼. 그래 용 찬들아 산으로는 해 야래 알람 해느냐 야래 떠오르는 거 해야지 기다니다 가 해보자 하이 얌 딸리에 오늘은 이런 거죠 화이자면 버섯은 용기 아로는 버섯은 들어 화이자자 시아마스네 이바이 하나 부슬라 버섯 앙오 보는 들어 앙오 보네 앙오 보는 게 싸로 그만이 스페셜 근데 이런 거 진짜 하비도 하고 또 나이샤 나라 나 하베드 나도 우리 좀 따뜻한 몇 동네 아직도 어디는 플레이 이런 거 하비도 나는 하고 내가 비도 자 비오라마 봐 손대는 가자 저희는 그냥 가볼까요? 아이 이거 샴 하프를 끊어 장식이 하오니